Manipur da thokliba Irang Asigi Achumba Wayel ama Puraknaba Pandamda hayeng dagi Asigi kuntra phaoba Leikai Leikai da mass awareness campaign Chatharagani haina COCOMI Convenor Khuraijam Athouba na laothokkhre wafam asi lamfil pataleba COCOMI office ta pangthokpa pau gi mifam amada mahakna phongdokhibane COCOMI maru oiba thongmi sing yauna pangthokiba pau gi mifam aduda COCOMI Convenor Khuraijam Athouba na hai kumja English ngani kunumdoi gi me humdigi chenku ki narco terrorist singna haurakhiba Irang ase chahi ani fazilaklaba phaoba India lengakna Irang ase lushina ba chapchaba thaurang paikhatpalei Irang ase lushina ba hotnabada paikhat kadaba thabak thauram sing Manipur miyamna India lengakta thinduna taklaba phaoba miyam ki kholau tashinadana reide Handaki Parliament mifamda Union Home Minister Amit Sahana aranba mongda Irang ase Maitei amati kuki aniki marakta thokpa kangluki Irang ni haina phongdokpa galoinana Irang ase terrorism amati lining laishonga mari leinaba Irang natte haiduna Irang asidagi nanthokpa yanaba hotnare masina Irang ase loshin haningdabagi mami ama India lengakta chauna tai haibadu mayek senghalle Irang asigi marumda leiriba tongan ba aspect sing nathairaga tongan ba maikei amada punna ba hotnarakliba ase yamna laibak thibane India lenga ke asigumba thawung asina lamdam asida tangdu leitaba hanjel halakani haibase thazaba leiraktre haina mahakna phongdokhi Mahakna makatana high state asida president's rule laina state asige law and order ningtina ngak sen bangamtri state asige highway singda miyam maning tamna Chatharagani haina laothokkhre thabakta onthokpati ngamtri loina chingda leiriba hostile area sing takthoknaba India lengakna masak thokpa thabak amata paikatri masi yamna laibak thiba amani Irang asige matangda miyamda leiriba chamamnaba sing ase wakhal tanaba COCOMI haukiba numit kharani gi mamangdagi tongan ba mafam singda pangthoktuna lakli khongthang ase hena pak chauna pangthokpa yanaba leibak miyam gi mifam Manipur crisis na chahi ani fazilakpa haina mithonba mass awareness campaign ama hayengdagi horaga thasgi kuntra phaoba Leikai Leikai da pangthoknaba thaurang tore mass awareness campaign ase miyamna isa gi Leikai Leikai da sinbiduna mifam asida sarukya biyu Irang asigi matangda miyamga punna chapchaba firem ama lohongnabagi tangai fadaba lei hainasu mahakna makataki Closed door oina camera meeting oina local area da confine tawga torumbasi India government gi side gi hoji phawda chapchaba masigi masak thokpa thabam da paikhalakta sina maram oirakanda koi Manipur miyamna paktakna na issue asi khangba ngamnana ba honarakpada lamlamda kogi lebiriba Cairo Leikai gi kogi luchingbi sing club ki luchingbi sing Maira Paibi gi luchingbi sing tongan ba lamda leiriba tongan ba district lebiriba chirinau mayamna ekoi hayengdagi horaga lakaduriba April gi tang 30 phaw sigi manungda isai gi Cairo Leikai na konba mafam sing isai na konliba area sing aduda miyam gi oiba mifam sing pangthok pirakanda mass awareness campaign mapung oina ekoi lepak miyam gi mifam maru oina Manipur da thoiba crisis asigi Achumba Wayel amadi masigi waroisin ama puraknaba honabada miyam gi mifam pangthokpa haidana ekoi gi dumlaba mass awareness campaign on 2 years of Manipur crisis haiba sigi topic asigi theme asigi makhada Leikai singna mifam masi hayengdagi horaga sinbiyu haiba wafam asi COCOMI site gi leba miyam da appeal tawjari Chahi ani suraklaba Irang asida miyamgi mihut singna lawriba thodanggi matangda palladna mahakna makatana hai COCOMI na state asida president's rule thamba pamkhidabane president's rule na state asida afaba amata purakhidri state asida hojik president's rule leirabasu law and order de ngakpangamtri fibam asida state asige MLA singna lawgadaba thodang lawdabagi mami chauna tai MLA singna pangthorakani haina khalamba thabak sing pangthoraktaba sina makhoida miyamna thamlamba thazaba adu leiraktabagi fibam ama lakle hainaso mahakna makhatana phongdokhi President rule laina MLA singsina hoji laithoga lekhre makhoina lawgadaba thodang sing lawdre adu MLA sing asina ekhoigi thabak tawgadaba su tawdaba president rule tawkani khanba su tawroktraba adu tagadi ekhoi leader ama khallaga Sarkar government namak majority claim tawrga government namasu sema ngamdraba ekhoigi MLA sing asida miyamna mu kari thajaba thamdono haiba wahang amang asidi miyam mfamda yam chauna hangnarbani ana sigi phibam se lakpani na ekhoina khanbadari masi president rule si
loisalaga lady MLA sing asina athuba lenga claim toroga lenga chemaga irang si loisanaba honaba ma madu ngamoidaba oiragana moi masa masana dissolve thokkhraga moi masa masana resign thokhoga lenga si loisalaga president rule si tha taruki manungda ikoi miyam gi fresh mandate ama loroga anobo musing khallaga ikoi anobo lenga ama semaga irang si loisananaba atem ama tawduna chunggadra haiba wakan si ikoi khanba horabani aduna high reporting si ikoi gi lediba vote karaga hujik MLA ni hadana ladiba singasina leba ki tamokta tawningiba tawgadaba thabak singsi majority leina lengak sembang ngamna semdana ladiba MLA singasina miya mamangda thola kanda makoi gi oiba chapchaba tawgadaba thabak singado being a leader of the state moina tawng thokudu phasana haiba changi Amit Shah na haiba ngaiba BJP New Delhi na thaujan biba ngaiga center na khalakpa ngaiba ne sum leiragadi center na khangera khalwera center na khallasu oiroi haibagi miyamna makoi gi mathakta akanba ware phirep soidan lakani